Channel asubу yengbidiba kwai pumnamakpu ahanmamagtada Manipur Dreams ki maikaidagi adumbu taramna ukchabag loinana ngasidi adumgidamakta yamna fajjaraba yamna suluraba film amakaki full explanation amakak pudun luxury. Film asigi maming Dunkirk. Film asigi historical war-action movie amakagni. Dunkirk haidiba movie asi 2017 da Warner Bros Picture banner gi makada United Kingdom, America, France, Netherlands da mai pangna release tawki. Christopher Nolan na film asigi director, writer amasung producer masamagna oiri. Film sina fangki mamoruba rating singda IMDb gi rating da 7.8 out of 10. Rotten Tomatoes 92%. Metacritic da 94% fangduna film asi sahi dugi kwaidagi maming chatpa film ama oiki. Film asida maruiba saktam langiba singdi. Tommy gi saktam langiba Fionn Whitehead. Perrier gi saktam langiba Tom Hardy. British soldier gi saktam langiba Cillian Murphy asina singba Ciné. Dunkirk haidiba film asi Oscar Academy Award tongan ba category 8 gi nomination fangki. Madugi manungda Best Picture, Best Sound, Best Film Editing gi award chung lowki. Film asin nambada chaurangna $150 million hena changki. Aduga masina tankiba senfamna $527 million hena tan bangamki. Dunkirk haidiba film asi malemgi maming leidaba filmmaker Christopher Nolan na top mawung amada project tawraga puthorakpa film ni. Film asi asengba thokiba warida based tawraga malemgi ani suba lanjaw manungda thokiba yamna tamthiraba thodok amagi warida yumpham oiri. Film asigi storyline si samsamna yengbada yamna line gyan taba ngamloi. Yamna luba film ama oiri. Film director asina mamangda puthokiba film sing maroina Inception, Interstellar, Momentum hariba film sing adudagi khara khazik thaidok namlakpani. Film asina mahaki oinadi dialogue khwaidagi yamdana puthorakpa haibadu oiri. Aduna ayengba ikoida yamna samamnaba amasu pokhalli. Maram asina film si yengba matamda gyan hena tana vidamakta samlakpa background amakak hana thamjaramge. Second World War gi lanjaw asi nakalani gi marakta thokiba lanjaw amani. Nakalamana Axis haina khangnei. Masida maroina Germany, Italy, Japan makhoina lusingli. Aduga atopa nakalamabuna Allies haina khangnei. Masida maroina England haibadi British, America, Soviet Union haibadi maroina Russia, France haidiba leibak sing asina lead tawduna yauri. Dunkirk haidiba mafam asi France ki awang thangba coastal city haibadi samudra khongpana taba sahara ama khangni. Masigi hek awang thangbada England si leibani. England ga France ka si yumlon na leibak amani. Mabanigi karakta North Sea haina khangnariba chawkhraba samudra si thatuna leiri. 1940 June gi tarik 13 da achouba England gi operation amakhak pangthoki. Haiba operation asigi maming si Operation Dynamo haina khangnei. Masi Battle of France ki manung chanbani. Matamsida Germany ki Hitler na ma ki Nazis ki angakpa maungda sakti paikhalakpa matamni. Makhoina Belgium, France, Luxembourg, Netherlands pu khudum sansan khrabani. Matamsida Allied force ki lanmi masing 40,000 hen basi Dunkirk hairi mamapho masida German singi akanba langi saina sing khangduna leikhi. Hairiba lanmi singi thawai kananaba Dunkirk dagi England lomda lan handokpa tarami. Adubu laibak thibadi pakraba samudra gi ipak ama thatuna thambasida makhoida hena khudong thiba haibadu oikhi. Makhoina pujarakpa jahaz ayambasu German singna thugaiduna manghankhre. Maramasina makhoibu kananaba matamadugi England gi Prime Minister Sir Winston Churchill na jahaz tharakpa ngairammi. Maramasina masigi makha tarakpada kari thodok thokiba haibagi akuppa wari sing adudi film asibu yengminaraka khangminarasi. Film asida maroina khangjindaba yadaba amana masida seasonariba time haibadi matam si ahumni haibadi timeline ahum chap manaba matam amada utpani sequence amata naide aduna hek yengbu matamda bhab ingamlamde adubu adumgidamak khanjaraga film asigi sinsing asi thugaijaraga sequence ahum thokna semjarake ahanbada The Mole masi hapta amagi warini aduga ni shubadana The Sea masina nomagi matam oiri aduga ahum subadana The Year masina supnagi pung amakaki warini asumna timeline ahum thokna khaidokpani adudi hojik film asigi akupa wari makha tajadringai gi mangoinana channel sita nauna sangbiragliba khwai pumna mangna channel sebu nuksibuduna like amadi subscribe tobiramu haiba wafam asi thamjari adudi hojik film asigi wari mayamda khudol tamjari Dunkirk.
ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯏꯝꯂꯥꯏꯟ ꯑꯣꯏꯔꯤꯕ ꯗ ꯃꯣꯜ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯤꯕ ꯃꯐꯝꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯁꯤꯇꯤ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤ ꯈꯔ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯍꯔ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯇꯣꯃꯤ ꯀꯧꯕ ꯕ꯭ꯔꯤꯇꯤꯁ ꯁꯣꯜꯖꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯅ ꯂꯥꯛꯄꯁꯤꯗ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯄꯣꯁꯇꯔ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤ ꯖꯔꯃꯟꯒꯤ ꯅꯥꯖꯤꯁꯤꯡꯅ ꯆꯥꯏꯊꯔꯛꯄꯅꯤ ꯃꯁꯤꯗ ꯑꯁꯨꯝꯅꯁꯨ ꯏꯔꯤ ꯋꯤ ꯁꯔꯥꯎꯟꯗꯦड ꯌꯨ Surrender or survival haibadi nahak aikoina koisilabani maram asina nahak aikoida surrender tahoro natragana chenana ba hona horo haiba sezet sing asi tomina munna yinglingai da khanghoudana German singna makoi gi maikai tamna nongmai round khara kapsilakhi masidagi British soldier sing asi mathwai hingna na ba chenarami adubu tomi khak natana soldier ataidi loina nongmina panduna sirami masida tomina sahargi gali sing phauduna matang matang selakpada mahaki hek mamangda French army kharasu leiramba thengnare ahan bada tomi bu uba matamda French sing aduna German oirabo indingduna nongmai kapsilakhi adubu tomina mahak English ni haiduna lawbadagi mahak bu French singna makoi gi manakta kauksin birami maramdi France ka England ga se makoi allies group amatani Tanzase da sakti leiraba German singna makoi gi maikai tamna lepa leitana nongmai mathang mathang kapsilakhi masidagi tomi si siba tare khalladuna mahak se amuk Dunkirk ki samudra khongban tana chalaklami mangna samudra khongban yorpa matamda de yamlaba lanmi kayama pareng leptuna leirami makoi gi manungda Belgium amasung France ki lanmi singsu yawrammi makoina pareng leptuna leiribase England lomdagi jahaz sing tharakpadu ngaiduna leiribani akoina lansi tangai fadana handok patarami chaurangna mafam asida leiriba soldier masing se listing nipu ni adubu makoi pumnamak German gi power na henjelakpana hingba amasung siba ani gi langdai da lepribani England gi achau ship kaya amasu ayamana German gi jet fighter singna kapkhaiduna thugai khrabani maramasina England gi prime minister na jahaz masa oina tharakduna mafam asidagi lanmi sing hondok lambani Hauzik Tomina manak nakpada koyeng yengba matamda lanmi amakhangna asiba haksang amabu laingoina phumjinna na ba hotnarami hariba mio esigi maming se Gibson haina kawi tasengna mahak French army ni mahangna toriba se British lanmi amagi asiba haksang dagi uniform sing lauthokduna mahangna setsilami aduga British army saduna leiramani masigi maramde Dunkirk tagi England da hankhina na ba honaba matamda yan hanbada British army singbu hana priority piramni mahaki upai leitraba matawadu uba matamda tomina su khangdi khanglaga mahaksu miyoi banina karimata hairamde madugi mahuta makoi anisi marup oinarami makoi animak thawai hingna na ba honariba ngaktani ngayaki matungda British ship ama muk thogjelakhi Maduda mamang-mamangdagi pareng leptuna ngairamba lanmi sing adu mathang kakhatnarami adubu capacity yamba natabanina ngayhaktadada full load oikhre tanjasida khanghoudana German gi jet fighter sing adu amuk paiselaktuna lanmi sing aduna leiriba mafam asida bomb mathang thadarakhi masida lanmi sing asi laimaida upsinduna khangnarami adubu masina lanmi kharadi asok open yawrami tomisu maraibak phabadagi samnada hinghaurami Hawzikti makhong makutta laba lanmi sing adu lakliba jahaz aduda honjinaraba officer aduna order ama piraklami masidagidi tomina mamanaba Gibson ga punna asokpa lanmi amabu khonglai yamna thuna jahaz aduda kakhat hounanaba puduna chelaklami hariba sans asi nanthok houdanaraba mabani na yamna kanna chelaktuna mol adugi manakta yokshilakpadadi lanmi mayam amasu jahaz aduda kurik inaduna leirami Makoigi naval officer asin hairibase British ship oibanina British army hana pugani atai sing adudi kona amuk lawba lake hairami tanjasida German gi jet fighter singna su lepaleitana mol gi manakta bomb su mathang thadaba leptribani Tommy amasung Gibson su miya margasi phau duna selakpana usinna jahaz aduda kakhatpang nanghore adubu makoina kakhalakpa matamda compartment khudimakti full load oiduna leiramle Masidagi mabani se jahaz adudagi kumtharaklaga mol adugi khwaidagi makha thangba frame adugi baramada oina naptuna lotlami masigi maramde German singna nongthaktagi attack tawraklabasu safety oiragani amadi mathangi arakpa jahaz adumati soidana kakhat horage haina khanbadagini adubu tanjasida amuksu German singna bomb mathang thadaraktuna mafam adugi jahaz adu amangata thokhan khirami
ꯃꯗꯨꯗ ꯇꯣꯡꯂꯝꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯈꯔ ꯑꯃꯗꯤ ꯆꯣꯡꯊꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯗꯨꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯏꯔꯣꯜꯅ ꯑꯗꯨꯃꯛ ꯂꯨꯞꯈ꯭ꯔꯦ ꯃꯗꯨꯗ ꯃꯣꯜ ꯃꯈꯥꯗ ꯂꯩꯍꯧꯕ ꯇꯣꯃꯤ ꯑꯃꯗꯤ ꯒꯤꯞꯁꯟꯁꯨ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯦꯂꯦꯛꯁ ꯀꯧꯕ ꯁꯣꯜꯖꯔ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯄꯨꯁꯨ ꯇꯣꯃꯤꯅ ꯏꯁꯤꯡꯗꯒꯤ ꯆꯤꯡꯈꯠꯄꯤꯗꯨꯅ ꯀꯟꯕꯤꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯞ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯈꯣꯏꯕꯨ ꯑꯅꯧꯕ ꯁꯤꯞ ꯑꯃ ꯊꯨꯡꯂꯔꯦ ꯃꯗꯨꯗ ꯑꯣꯏꯅ ꯀꯥꯈꯠꯅꯅꯕ ꯑꯣꯔꯗꯔ ꯄꯤꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇꯣꯃꯤ ꯑꯃꯁꯨꯡ ꯒꯤꯞꯁꯟꯁꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯏꯁꯤꯡꯗ ꯂꯨꯞꯁꯟꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯣꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯁꯨ ꯌꯥꯎꯁꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯧꯅ ꯊꯨꯡꯂꯔꯤꯕ ꯁꯤꯞ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯈꯔ ꯁꯥꯐꯔꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯕꯅ ꯃꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁꯤꯞ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯗꯦꯛꯇ ꯀꯨꯝꯊꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯅꯅꯕ ꯈꯔ ꯌꯦꯜꯂꯛꯄꯗꯨ ꯇꯣꯃꯤꯅ ꯆꯥꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯒꯤꯞꯁꯟꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ ꯃꯍꯥꯛꯇꯤ ꯇꯣꯉꯥꯟꯅ ꯁꯤꯞ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯐ꯭ꯔꯦꯟꯁ ꯃꯆꯥꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯦꯂꯦꯛꯁꯅ ꯇꯣꯃꯤꯗ ꯅꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯇꯣꯃꯤꯅ ꯃꯍꯥꯛꯇꯤ ꯈꯪꯗꯦ ꯃꯄꯥꯟꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯁꯣꯝꯗꯅ ꯒꯤꯞꯁꯟꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝ ꯐ꯭ꯔꯥꯟꯁ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯒ ꯂꯩꯖꯔꯝꯃꯤ ꯑꯔꯥꯞꯄꯗ ꯖꯔꯃꯟꯁꯤꯡꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯁꯤꯞꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯃꯌꯥꯏꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯁꯤꯞ ꯑꯗꯨꯒꯤ ꯋꯥꯆꯃꯦꯟ ꯑꯃꯅ ꯇꯣꯔꯄꯦꯗꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯇꯣꯔꯄꯦꯗꯣ ꯍꯥꯏꯔꯤꯕꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯥꯞꯄ ꯌꯥꯕ ꯃꯤꯁꯥꯏꯜ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯖꯔꯃꯟꯒꯤ ꯁꯕꯃꯦꯔꯤꯟ ꯑꯃꯗꯒꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯁꯤꯞ ꯑꯗꯨ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯃꯁꯤꯗꯒꯤ ꯁꯤꯞ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥ ꯊꯪꯕ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨ ꯄꯣꯈꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁꯤꯞ ꯑꯁꯤ ꯏꯁꯤꯡ ꯌꯨꯁꯤꯜꯂꯛꯇꯨꯅ ꯇꯣꯃꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯕꯨꯁꯨ ꯃꯊꯛꯇ ꯀꯥꯈꯠꯄ ꯅꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡꯗ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯑꯌꯥꯝꯕꯗꯨ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯃꯄꯥꯟꯒꯤ ꯊꯣꯡ ꯑꯗꯨꯕꯨꯁꯨ ꯍꯥꯡꯗꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯂꯝꯗꯦ ꯃꯗꯨꯗ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯒꯤꯞꯁꯟꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯛ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯌꯥꯝꯕ ꯏꯁꯤꯡꯗ ꯆꯣꯡꯊꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯞ ꯑꯁꯤꯕꯨ ꯇꯝꯅ ꯃꯤꯁꯥꯏꯜ ꯃꯊꯪ ꯀꯥꯞꯁꯤꯜꯂꯛꯄꯁꯨ ꯂꯦꯞꯄꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯁꯤꯞ ꯑꯁꯤ ꯃꯩ ꯍꯧꯗꯨꯅ ꯄꯣꯈꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯁꯣꯜꯖꯔ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯝꯃꯤ ꯇꯣꯃꯤ ꯑꯃꯗꯤ ꯑꯦꯂꯦꯛꯁꯁꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯥꯏꯐ ꯕꯣꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯏꯔꯣꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯕꯣꯠ ꯑꯁꯤ ꯁꯤꯠ ꯀꯦꯄꯥꯁꯤꯇꯤ ꯐꯨꯜ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯒꯤꯞꯁꯟꯁꯨ ꯇꯣꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯕꯥꯅꯤꯁꯨ ꯀꯥꯈꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯂꯔ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯃꯗ ꯑꯣꯏꯅ ꯌꯥꯎꯔꯛꯂꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯝꯗꯦ ꯑꯗꯨꯕꯨ ꯃꯕꯥꯅꯤꯅ ꯂꯥꯏꯐ ꯖꯦꯀꯦꯠ ꯑꯃꯃꯝ ꯂꯤꯠꯁꯜꯂꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯊꯧꯔꯤ ꯑꯃꯅ ꯌꯥꯜꯂꯒ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏꯖꯔꯝꯃꯤ ꯁꯦꯂꯔ ꯑꯗꯨꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯧꯔꯤ ꯑꯃꯅ ꯆꯤꯡꯗꯨꯅ ꯗꯣꯕꯔ ꯃꯥꯏꯀꯩ ꯇꯝꯅ ꯍꯣꯟꯖꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯂꯣꯠ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯏꯝꯂꯥꯏꯟ ꯑꯣꯏꯔꯤꯕ ꯗ ꯁꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯁꯤꯒ ꯑꯃꯨꯛ ꯀꯅꯦꯛꯁꯟ ꯄꯤꯔꯤ ꯑꯗꯨꯅ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗ ꯚꯥꯞ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯏꯝꯂꯥꯏꯟ ꯑꯣꯏꯔꯤꯕ ꯗ ꯁꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯗꯒꯤ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯖꯔꯛꯂꯒꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤ ꯗ ꯃꯣꯜ ꯈꯛꯇꯃꯛ ꯈꯟꯗꯣꯛꯂꯒ ꯂꯤꯖꯕꯅꯤ ꯃꯔꯛꯇ ꯁꯤꯟ ꯃꯌꯥꯝ ꯑꯃ ꯀꯥꯜꯂꯒ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯔꯤꯕ ꯁꯤꯟꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯧꯖꯔꯛꯂꯒꯦ ꯇꯥꯏꯝꯂꯥꯏꯟ ꯅꯝꯕꯔ 2 ꯗ ꯁꯤ ꯃꯁꯤ ꯁꯨꯞꯅꯇꯪꯒꯤ ꯅꯣꯡꯃꯒꯤ ꯃꯇꯝꯗ ꯊꯣꯛꯄ ꯋꯥꯔꯤꯅꯤ ꯃꯁꯤꯗ ꯎꯠꯂꯤꯕ ꯃꯐꯝꯁꯤ ꯏꯪꯂꯦꯟडꯒꯤ ꯁꯥꯎꯊ ꯏꯁ ꯊꯪꯕꯗ ꯂꯩꯕ ꯑꯄꯤꯛꯄ ꯀꯣꯁꯇꯦꯜ ꯇꯥꯎꯟ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯪꯂꯦꯟडꯒꯤ ꯍꯣꯁꯄꯤꯇꯥꯜ ꯁꯦꯐ ꯃꯌꯥꯝ ꯑꯃ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯊꯝꯂꯤ ꯃꯁꯤꯗ ꯗꯣꯔꯁꯟ ꯀꯧꯕ ꯑꯍꯜ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯤꯇꯔ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯖꯣꯔꯖ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯁꯤꯞ ꯑꯃ ꯄꯨꯗꯨꯅ ꯗꯟꯀꯔꯛ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯗꯟꯀꯔꯛꯇ ꯑꯋꯥꯕ ꯇꯥꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯧꯈꯠꯄ ꯂꯥꯛꯄꯅꯤ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯁꯤꯞ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯃꯣꯟꯁꯇꯣꯟ ꯍꯥꯏꯅ ꯀꯧꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯗꯟꯀꯔꯛ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯗꯟꯀꯔꯛ ꯂꯣꯝꯗꯒꯤ ꯍꯣꯟꯗꯣꯔꯛꯄ ꯁꯤꯞ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯊꯛꯇꯁꯨ ꯖꯔꯃꯟꯒ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯀꯥꯞꯅꯔꯤꯕꯅꯤ ꯃꯈꯣꯏꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯁꯤꯗ ꯃꯊꯛꯇ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯏꯝꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯕ ꯗ ꯌꯔ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯝꯖꯤꯜꯂꯛꯀꯦ ꯃꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯍꯨꯝꯁꯤ ꯐꯣꯔꯇꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯏꯪꯂꯦꯟडꯒꯤ ꯋꯥꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃꯅꯤ
ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡꯁꯤ 40 number 1 ꯗ ꯃꯥꯏꯀꯦꯜ ꯑꯗꯨꯒ 40 number 2 ꯗ ꯐꯦꯔꯤꯌꯔ ꯑꯃꯁꯨꯡ number 3 ꯗ ꯀꯣꯂꯤꯟ ꯀꯧꯏ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯗꯟꯀꯔꯀꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯖꯔꯃꯟ ꯖꯦꯠ ꯐꯥꯏꯇꯔꯁꯤꯡꯒ ꯂꯝꯕꯥ ꯄꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯔꯃꯟꯒꯤ ꯖꯦꯠ ꯐꯥꯏꯇꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗ 40 number 1 ꯑꯣꯏꯔꯤꯕ ꯃꯥꯏꯀꯦꯜꯁꯤ ꯖꯔꯃꯟꯁꯤꯡꯅ ꯀꯥꯞꯊꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯇꯥꯁꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯍꯥꯛꯀꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯣꯛꯀꯥꯏ ꯍꯧꯗ꯭ꯔꯦ ꯃꯔꯝꯁꯤꯅ ꯃꯍꯥꯛ ꯍꯤꯡꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯃꯊꯛꯇ ꯄꯥꯏꯍꯧꯔꯤꯕ ꯐꯦꯔꯤꯌꯔ ꯑꯃꯗꯤ ꯀꯣꯂꯤꯟꯁꯅ ꯖꯔꯃꯟꯒꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯝꯕ ꯃꯥꯏꯀꯦꯜꯗꯤ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯋꯥꯖꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯐꯨꯑꯦꯜ ꯍꯥꯏꯕꯗꯤ ꯊꯥꯎꯁꯨ ꯃꯔꯥꯡ ꯀꯥꯏꯔꯝꯗ꯭ꯔꯦ ꯄꯨꯡ ꯑꯃꯔꯣꯝ ꯄꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯂꯣꯏꯔꯅꯤ ꯍꯥꯏꯕꯁꯤꯗ ꯅꯨꯡꯁꯥ ꯌꯥꯝꯅꯁꯨ ꯊꯤꯖꯔꯝꯃꯤ ꯃꯈꯣꯏꯁꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯗꯟꯀꯔꯛꯇꯒꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯃꯈꯣꯏꯒꯤ ꯁꯣꯜꯖꯔꯁꯤꯡ ꯁꯤꯞꯇ ꯍꯣꯟꯗꯣꯛꯂꯤꯕꯅꯤ ꯃꯔꯝꯁꯤꯅ ꯃꯈꯣꯏꯅ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯗꯣꯔꯁꯟ ꯃꯄꯥ ꯃꯆꯥꯁꯨ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯗꯨꯕꯨ ꯂꯝꯕꯤ ꯇꯪꯈꯥꯏ ꯑꯃ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯇꯥꯎꯔꯝꯕ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯁꯤꯡꯗ ꯇꯥꯁꯟꯈ꯭ꯔꯕ ꯃꯥꯏꯀꯦꯜꯗꯨ ꯑꯣꯏꯔꯝꯂꯤ ꯃꯍꯥꯛꯁꯤ ꯃꯍꯥꯛꯀꯤ ꯀꯥꯏꯔꯕ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯍꯥꯛꯄꯨ ꯎꯔꯕꯗ ꯗꯣꯔꯁꯟ ꯃꯄꯥ ꯃꯆꯥꯅ ꯊꯧꯔꯤ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥꯏꯀꯦꯜꯕꯨ ꯀꯟꯕꯤꯔꯝꯃꯤ ꯃꯥꯏꯀꯦꯜꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯪꯕ ꯃꯇꯝꯗ ꯈꯨꯝꯕꯁꯨ ꯇꯧꯔꯝꯗꯦ ꯃꯈꯣꯏꯅ ꯃꯍꯥꯛꯁꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯕꯒꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯔꯃꯟꯁꯤꯡꯅ ꯖꯦꯠ ꯐꯥꯏꯇꯔ ꯑꯅꯤ ꯑꯍꯨꯝ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯀꯣꯂꯤꯟꯁ ꯑꯃꯗꯤ ꯐꯦꯔꯤꯌꯔꯒꯤ ꯃꯊꯛꯇ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ ꯃꯗꯨꯗ ꯀꯣꯂꯤꯟꯅ ꯖꯔꯃꯟꯒꯤ ꯖꯦꯠ ꯐꯥꯏꯇꯔ ꯑꯃꯗꯤ ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯖꯔꯃꯟꯅ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯟꯒꯤ ꯃꯁꯥ ꯅꯥꯀꯜ ꯑꯃ ꯁꯣꯛꯈꯤꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯣꯂꯤꯟꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯏꯁꯤꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯂꯦꯟꯗꯤꯡ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕꯁꯤ ꯐꯦꯔꯤꯌꯔ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯍꯔꯥꯎꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯁꯤꯁꯨ ꯊꯥꯎꯁꯤ ꯁꯨꯞꯅꯒꯤ ꯒꯦꯂꯣꯟ 15 ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯄꯥꯏꯔꯕꯗ ꯁꯨꯞꯅꯇꯪꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇꯃꯛ ꯄꯥꯏꯕ ꯌꯥꯈꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯗꯣꯔꯁꯟꯅ ꯃꯍꯥꯛꯀꯤ ꯁꯤꯞ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯗꯟꯀꯔꯛ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯂꯣꯠ ꯃꯥꯏꯀꯦꯜꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯗꯣꯔꯁꯟꯒꯤ ꯃꯐꯝꯗ ꯁꯤꯞ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯅꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝꯗꯨꯗ ꯗꯣꯔꯁꯟꯅ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯗꯟꯀꯔꯛꯇ ꯁꯣꯏꯗꯅ ꯌꯧꯁꯤꯟꯒꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯑꯋꯥꯕ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯁꯣꯜꯖꯔꯁꯤꯡ ꯑꯁꯤꯕు ꯀꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯔꯛꯈꯤ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯃꯗꯨ ꯀꯔꯤꯃꯠꯇ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯌꯦꯛꯅꯕꯁꯤꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯕ ꯇꯥꯔꯦ ꯁꯤꯆꯨꯌꯦꯁꯟ ꯑꯃ ꯌꯦꯡꯂꯒ ꯆꯪꯂꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯌꯥꯝꯅ ꯀꯟꯅ ꯌꯦꯟꯅꯔꯛꯂꯦ ꯃꯗꯨꯗ ꯃꯥꯏꯀꯦꯜꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯁꯤꯞ ꯑꯗꯨꯒꯤ ꯁ꯭ꯇꯥꯔꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯜꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯅꯅꯕ ꯀꯟꯅ ꯃꯨꯟꯅꯔꯝꯃꯤ ꯃꯗꯨꯗ ꯗꯣꯔꯁꯟꯒꯤ ꯃꯆꯥꯅꯨꯄꯥ ꯄꯤꯇꯔ ꯑꯃꯗꯤ ꯖꯣꯔꯖꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ ꯃꯁꯤꯗ ꯃꯥꯏꯀꯦꯜꯅ ꯈꯪꯏꯟ इल्ꯂꯛꯄ ꯃꯇꯝꯗ ꯈꯣꯡꯐꯝ ꯁꯣꯏꯕꯗꯒꯤ ꯖꯣꯔꯖꯁꯤ ꯗꯦꯛ ꯃꯈꯥꯗ ꯑꯣꯟꯊꯗꯨꯅ ꯇꯨꯈ꯭ꯔꯦ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯁꯤ ꯑꯔꯨꯝꯕ ꯌꯣꯠꯇꯨꯝ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯀꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯖꯣꯔꯖꯁꯤ ꯐꯤꯕꯝ ꯌꯥꯝꯅ ꯂꯨꯔꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯁꯨ ꯇꯞꯅ ꯎꯕ ꯉꯝꯂꯛꯈꯤꯗꯦ ꯃꯇꯝ ꯑꯁꯤꯗ ꯖꯣꯔꯖꯅ ꯄꯤꯇꯔꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯀꯨꯏꯅ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯊꯥꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇꯪꯗꯤ ꯄꯥꯡꯊꯣꯛꯂꯝꯒꯦ ꯈꯟꯗꯨꯅ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔꯅ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯅꯕ ꯈꯪꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯂꯝꯁꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯇꯥꯏꯝꯂꯥꯏꯟ ꯑꯣꯏꯈꯤꯕ ꯁꯤꯟ ꯑꯃꯃꯨꯛ ꯎꯠꯂꯛꯂꯤ ꯇꯣꯃꯤ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯑꯣꯏꯅ ꯗꯣꯕꯔ ꯃꯥꯏꯀꯩ ꯇꯝꯅ ꯍꯣꯟꯗꯨꯅ ꯆꯠꯈꯤꯕ ꯂꯥꯏꯐ ꯕꯣꯠ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯧꯖꯤꯛ ꯑꯀꯟꯕ ꯏꯊꯛ ꯏꯄꯣꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯗꯟꯀꯔꯛ ꯕꯤꯆꯇ ꯑꯃꯨꯛ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛꯁꯨ ꯀꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯤ ꯅꯤꯡꯕ ꯀꯥꯏꯅ ꯕꯤꯆ ꯃꯄꯥꯟꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯇꯝꯁꯤꯗ ꯏꯊꯛ ꯏꯄꯣꯝꯁꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯄ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃꯁꯨ ꯇꯥꯎꯁꯤꯜꯂꯛꯄ ꯊꯦꯡꯅꯔꯝꯃꯤ मधु उरुबदा कनागुंबा लानमी खरदी निंगबा कायना मथ्वाई थाजरगे हायना इरई मरक्ता लुपसिनखिबसु यावरे अयाकी मतुंगदा मखोइना सिप मसा अमखक्सु इथक इपोमना सेंसिलक्पा थेंगनरमी
ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯤꯞ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯔꯤꯕꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯗꯣꯔꯁꯟ ꯃꯄꯥ ꯃꯆꯥꯅꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯀꯣꯂꯤꯟꯁꯅ ꯏꯁꯤꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯍꯥꯛꯀꯤ ꯖꯦꯠ ꯐꯥꯏꯇꯔ ꯑꯗꯨ ꯂꯦꯟꯗꯤꯡ ꯇꯧꯈꯤꯕꯗꯨ ꯃꯈꯣꯏꯅꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯣꯂꯤꯟꯁꯇꯤ ꯃꯍꯥꯛꯀꯤ ꯃꯊꯛ ꯊꯪꯕ ꯊꯣꯡꯒꯤ ꯂꯣꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯗꯧꯕ ꯃꯇꯝꯗ ꯂꯣꯛ ꯑꯗꯨ ꯕꯦꯔꯥ ꯀꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯏꯁꯤꯡꯗ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯔꯥꯞꯄꯗ ꯊꯧꯔꯛꯂꯤꯕ ꯗꯣꯔꯁꯟꯅ ꯃꯍꯥꯛꯀꯤ ꯁꯤꯞ ꯑꯗꯨ ꯀꯣꯂꯤꯟꯁꯀꯤ ꯃꯅꯥꯛꯇ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯂꯣꯛ ꯑꯗꯨ ꯄꯤꯇꯔꯅ ꯌꯣꯠꯆꯩ ꯑꯃꯅ ꯊꯨꯒꯥꯏꯗꯨꯅ ꯁꯤꯔꯝꯒꯗꯧꯔꯕ ꯀꯣꯂꯤꯟꯁꯄꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯃꯤ ꯍꯣꯏꯅ ꯊꯧꯔꯛꯈꯤꯕ ꯁꯤꯞ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯀꯥꯈꯠꯂꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯈꯣꯏꯅꯗꯤ ꯖꯔꯃꯟ ꯂꯥꯟꯃꯤ ꯑꯣꯏꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯤ ꯗꯆ ꯅꯦꯚꯤ ꯍꯥꯏꯕꯗꯤ ꯅꯦꯗꯔꯂꯦꯟꯒꯤ ꯃꯥꯔꯆꯦꯟ ꯅꯦꯚꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯂꯣꯠꯂꯤꯕꯁꯤ ꯌꯦꯛꯅꯕ ꯖꯔꯃꯟꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯝꯕꯗꯒꯤ ꯃꯈꯣꯏ ꯆꯠꯈꯤꯕ ꯉꯥꯏꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯁꯤꯞ ꯇꯝꯅ ꯅꯣꯡꯃꯩ ꯃꯊꯪ ꯃꯊꯪ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯣꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯌꯨꯁꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯀꯨꯝꯊꯍꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯨꯞꯃꯤꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯕꯨ ꯂꯧꯊꯣꯛꯍꯧꯁꯤꯒꯦ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯒꯤꯞꯁꯟꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯃꯍꯥꯛꯁꯤ ꯖꯔꯃꯟꯒꯤ ꯑꯔꯣꯟꯕ ꯁ꯭ꯄꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯇꯣꯃꯤꯅ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯈꯟꯈꯤꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯣꯃꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯍꯥꯏꯅꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯃꯈꯨꯜꯁꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯌꯨꯁꯤꯜꯂꯛꯄꯁꯨ ꯂꯦꯞꯄ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯨꯜꯁꯤꯡ ꯑꯁꯤꯕꯨ ꯃꯈꯨꯠꯅ ꯃꯦꯜꯂꯝꯃꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯨꯞꯃꯤꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯁꯤꯞ ꯑꯗꯨ ꯂꯨꯞꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯅꯕ ꯁꯤꯞ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯃꯅꯥꯛ ꯅꯛꯄ ꯃꯤꯃꯣꯁꯥ ꯍꯥꯏꯅ ꯈꯪꯅꯕ ꯁꯤꯞ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯤꯃꯣꯁꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯅꯣꯡꯊꯛꯇꯒꯤ ꯈꯪꯍꯧꯗꯅ ꯖꯔꯃꯟꯁꯤꯡꯅ ꯑꯃꯨꯛ ꯕꯣꯝ ꯃꯊꯪ ꯃꯊꯪ ꯊꯥꯗꯔꯛꯇꯨꯅ ꯃꯤꯃꯣꯁꯥꯕꯨꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯅꯕ ꯏꯁꯤꯡꯗ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯆꯣꯡꯊꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯈ꯭ꯔꯕ ꯁꯤꯞ ꯑꯗꯨꯒꯤ ꯊꯥꯎꯒꯤ ꯇꯦꯡꯀꯤ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯏꯁꯤꯡ ꯃꯊꯛꯇ ꯃꯩꯖꯥꯎ ꯍꯧꯅ ꯆꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯃꯤ ꯍꯣꯏꯁꯤ ꯏꯁꯤꯡ ꯃꯈꯥꯗ ꯏꯔꯨꯞꯇꯨꯅ ꯐꯅ ꯀꯨꯏꯅ ꯃꯩꯁꯥ ꯈꯥꯡꯖꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯗꯣꯔꯁꯟꯅ ꯃꯍꯥꯛꯀꯤ ꯁꯤꯞ ꯑꯗꯨ ꯊꯧꯖꯜꯂꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯕꯨ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯁꯤꯞ ꯑꯁꯤꯗ ꯖꯦꯠ ꯐꯥꯏꯇꯔ ꯑꯅꯤꯒꯤ ꯄꯥꯏꯂꯣꯠ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯦ꯫ ꯃꯁꯤꯗ ꯃꯀꯣꯛꯇ ꯁꯣꯛꯇꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯈꯤꯕ ꯖꯣꯔꯖꯇꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯄꯤꯇꯔ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯔꯃꯟꯒꯤ ꯖꯦꯠ ꯐꯥꯏꯇꯔ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯊꯋꯥꯏ ꯍꯤꯡꯍꯧꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯑꯃꯨꯛ ꯆꯣꯡꯊꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤ ꯍꯟꯗꯛꯇꯤ ꯄꯨꯂꯞ ꯁꯤꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯉꯁꯥꯏ ꯅꯣꯡꯊꯛꯇ ꯂꯩꯍꯧꯕ ꯏꯪꯂꯦꯟꯒꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯐꯦꯔꯤꯌꯔꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯂꯥꯝꯕꯥ ꯇꯧꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯐꯦꯔꯤꯌꯔꯅ ꯖꯔꯃꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯋꯥꯖꯔꯨꯔꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯐꯦꯔꯤꯌꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯐꯦꯔꯤꯌꯔꯁꯨ ꯃꯍꯥꯛꯀꯤ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯂꯦꯟꯗꯤꯡ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯟꯀꯔꯛꯀꯤ ꯃꯣꯜꯁ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜ ꯁꯤꯞ ꯀꯌా ꯑꯃ ꯃꯊꯪ ꯃꯊꯪ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯊꯋꯥꯏ ꯋꯥꯖꯔꯨꯔꯕ ꯅꯦꯚꯦꯜ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯍꯟꯕ ꯌꯥꯔꯅꯤ ꯈꯜꯂꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯗꯣꯔꯁꯟꯁꯨ ꯇꯣꯃꯤ ꯍꯣꯏꯒ ꯂꯣꯏꯅꯔꯒ ꯗꯣꯕꯔ ꯇꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯨꯟꯁꯇꯣꯟꯕꯨ ꯊꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯎ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯖꯦꯠ ꯄꯥꯏꯂꯣꯠ ꯐꯦꯔꯤꯌꯔꯗꯤ ꯃꯐꯝ ꯈꯪꯗꯅ ꯀꯗꯥꯏꯗ ꯂꯦꯟꯗꯤꯡ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯔꯇꯤꯁ ꯅꯝꯕꯔ 2ꯕꯨ ꯂꯦꯟꯗꯤꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯐꯦꯔꯤꯌꯔꯕꯨꯁꯨ ꯖꯔꯃꯟ ꯑꯥꯔꯃꯤꯁꯤꯡꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯟꯀꯔꯛꯀꯤ ꯃꯣꯜꯗ ꯉꯁꯥꯏꯒꯤ ꯅꯦꯚꯦꯜ ꯀꯦꯞꯇꯦꯟ ꯑꯗꯨꯒ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒ ꯕꯤꯗꯥꯏ ꯇꯧꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯦꯚꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯇꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯔꯛꯈꯤ꯫
Maduda army captain asina ngakladuna karigino haina hanglammi maduda navy officer asina hauju phawda ekhoi prime minister Churchill na Dunkirk tagi British army lising kunthra mukti kanba ngamkhre haina lebak pumna mangna wa laungnaram lagani masidagi hena sakhangba oinana ba aidi makhata na French soldiers singbo rescue tobiram khike haina phongdoklammi asumna navy officer asi molda dumak leihore Nakalamaromdana Tommy Hoisu, Doberdagi, Train Tongdana Mayum Makai Panglaklammi. British land missing asina, Lan Yauraga Mayum the Halapa Urabata, Ahalaman Nupi Angang Pumna Mangna Makoibu, Kuba Kudana Okpirami. Masidagi Tomina, Lambi the Yolamba newspaper ama Lauruduna Parubada, Asumna Irami. Dunkirk Operation Dynamo, My Park Lay, Sahitara Taret Katangai riba local boy, George Asibu, Mahangna soldier Kayagi Tawai can be Pagitamak, Mahak Pulangang na hero amoy na ikay kumna kre. Aduga Prime Minister Churchill na makoy lan missing bo awang batakta ikay kumna rekli. Ay koy gi English singi matong na maring jet uba matamda sautok siya bapawi. Laikang dabu oisanu, ising dabu oisanu, awang masing dasu oisanu. Yek na baga lamba paba matamda kay daw nung da sarenda tawroy dabani. Ay koy pum na mag-imalay ba kidamag lanteng na gata mani haiba wapong masini. Masig heng matang da German sing na padre ngay gi mamang da parir na mahaki jet fighter asibo may thadok lami. Hariba war plane asina may sang na Dunkirk ki laymay da tado na layhobay gi sina Dunkirk hariba historical war movie asigi aroiba sin haiba do oy ki. Masining asigi Manipur Dreams na adong ginamagta pudo na luxury ba Dunkirk movie gi full explanation ngasigi explanation na sibutabi raga adong gitamoy da kari phawbi bagi haibadu channel asigi comment section da thambiramo amadi mathangi video da amuk hanna thengnarasi. Hello friends, ngasidi adong ginamagta online earning website amagi ginamagta pujarakli hariba website asigi maming Sun Game. Masi safe secure amasung trusted oiraba website amani. Masida adomna nungairaba game kaya ama sanaraga paisa yamna line tangani. Masida sunatana website asida trading tawbasu yari. Maram asina matau karamna apps asi sizinagatobono haibadu ay step by step taksaraglagi. Ahanbada adom da Google da Sun Game haina enter to biro. Masidagi adom gi mobile number da register tokshin biro. Masigdamag OTP ama adom gi email ID ama changani. Register tawrabagi matungda adom na sumna dashboard da balance, recharge, bonus, withdrawal, invite friends asina sing se uba phangli. Adomna research sangbiro aduga asumna amount sing asi add tawbasu yari. Ayi oinadi hojik lupa lising anigi add option jakre. Masigi damagta adomna apamba payment option su choose tawba yai. Maroina PhonePe, GPay, Paytm, Bhim masina sing. Hawjai ki payment si success orabagi tungda dashboard amuk yengba matamda aigi balance si lupa lising ani yaure. Hawjik earning amasung trading tawnanabagi step singdo amuk haijaraglagi. Naki dashboard yengba matamda investment haidana ma yauri. Masida adomna enter tawba matamda interface sumaina putkani.
ꯍꯧꯖꯤꯛ join green, join red, join violet ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯄꯔꯆꯦꯁ ꯇꯧꯒꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯔꯤꯟꯗ ꯑꯣꯏꯅ ꯂꯨꯄꯥ 500ꯒꯤ ꯄꯔꯆꯦꯁ ꯇꯧꯖꯔꯦ ꯃꯁꯤꯗꯒꯤ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯖꯣꯏꯟ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯏꯟꯇꯔꯐꯦꯁꯇ ꯑꯩꯒꯤ ꯕꯦꯂꯦꯟꯁꯁꯤ ꯂꯨꯄꯥ 500 ꯃꯥꯏꯅꯁ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯀꯦꯟ 30 ꯈꯛ ꯑꯩꯅ ꯏꯟꯚꯦꯁꯠ ꯇꯧꯈꯤꯕꯗꯨꯒꯤ ꯄ꯭ꯔꯣꯐꯤꯠ ꯀꯌꯥ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯧꯖꯤꯛꯒꯤ ꯕꯦꯂꯦꯟꯁꯁꯤ ꯑꯞꯗꯦꯠ ꯇꯧꯔꯛꯂꯦ ꯍꯧꯖꯤꯛꯒꯤ ꯕꯦꯂꯦꯟꯁꯇ ꯂꯨꯄꯥ 2,960 ꯌꯥꯎꯔꯛꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯗꯣꯝꯅ ꯃꯊꯪ ꯖꯣꯏꯟ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯄꯩꯁꯥꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯠ ꯇꯧꯕꯒꯤ ꯃꯇꯝꯁꯤ ꯃꯤꯅꯤꯃꯝꯗ 3 ꯁꯦꯀꯦꯟ ꯑꯣꯏꯒꯗꯕꯅꯤ ꯉꯁꯥꯏ ꯑꯩꯅ ꯂꯨꯄꯥ 2,000 ꯈꯛ ꯌꯥꯎꯈꯤꯕꯗꯨ ꯍꯧꯖꯤꯛ ꯂꯨꯄꯥ 3,910 ꯐꯪꯂꯦ ꯃꯁꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯦꯂꯦꯟꯁꯇ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯤ ꯑꯃꯨꯛ ꯀꯔꯝꯅ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯆꯔꯂꯒꯦ ꯍꯧꯖꯤꯛꯒꯤ ꯕꯦꯂꯦꯟꯁꯇ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯋꯤꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯋꯤꯗ꯭ꯔꯣ ꯇꯧꯕꯗ ꯃꯈꯣꯏꯅ ꯆꯥꯔꯖꯦꯁ ꯑꯣꯏꯅ ꯈꯖꯤꯛꯇꯪꯗꯤ ꯀꯛꯀꯅꯤ ꯕꯦꯡꯀꯤ ꯁ꯭ꯇꯦꯠꯃꯦꯟꯇꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯄꯩꯁꯥ ꯆꯪꯂꯛꯄꯒꯤ ꯄ꯭ꯔꯨꯐꯇꯨ ꯂꯩꯖꯔꯦ ꯑꯁꯨꯝꯅ ꯑꯗꯣꯝꯅ ꯁꯟ ꯒꯦꯝꯒꯤ ꯑꯦꯞꯁ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯌꯥꯝꯅ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕꯤꯌꯨ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯡꯁꯨ ꯇꯧꯕꯤꯌꯨ
ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠ ꯑꯗꯨꯒꯤ ꯂꯤꯡꯛ ꯑꯗꯨ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯤꯡꯛ ꯑꯁꯤꯕꯨ ꯆꯪꯕꯤꯗꯨꯅ ꯉꯁꯤꯗꯒꯤ ꯖꯣꯏꯟ ꯇꯧꯕ ꯍꯧꯕꯤꯔꯣ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ